आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबद मरुइबा पाव केंद्रगी आइन मंत्री किरेन रिजिजून हाइरी मणिपुर असि चौखटपगी माइकैदा खोंजेल यांगना संसिलकलिबा राज्य अमा ओइरे केंद्र सरकारना हाइरी यू थकपा ड्रग चाबा अमदी नोंमै सिजनदुना अफाव अरिंग साबसिंग यावबा थौरम अमदी इसै अमता संदोक्तनबा FM रेडियो चैनल सिंगदा खंगहनख्रे गुजरात विधानसभा मिखलगी अनिसुबा तांककी बोर्ड खोंबगी थबक खम थेंगना कल्ले बोर्ड खोंबगी मतम हयेंग नुंथिल लोइरे अमसुंग मपान थौरम मंत्री S जयशंकर हाइरी G20 प्रेसिडेंसी मनुंगदा भारत ने यूक्रेन यावना मालेमगी ओइरिबा वाथोकसिंग खनगनी केंद्र की आइन मंत्री किरेन रिजिजू हाइरी मणिपुर असि चौखटपगी माइकैदा खोंजेल यांगना संसिलकलिबा राज्य अमा ओइरे मांगना हाइ भारत ने युम्बु ओइदुना पांगथोकदोरिबा G20 की मिफम मणिपुर की ओइना लोकताक पाता पांगथोकनबा थौरांग तौरी श्री रिजिजू नंगरांग लोकताक पाट INA मेमोरियल कम्प्लेक्स अमसुंग कैबुल लमजाव नेशनल पार्क ता चतुना यंगसिनख्रे खोंगचत अदुदा श्री रिजिजूना पाउमिसिंगदा हाइ G20 की मिफम पांगथोकदबा मफमसिंगी मनुंगदा अवांग नोंपोक लमदमगी ख्वाइदगी चावबा थुमहि सेंदबा पाट अमा ओइरिबा लोकताक पाता पांगथोकदोरिबा मिफम असि यामना ऐतिहासिक ओइबा मौंगदा पांगथोकनबा केंद्र अमसुंग राज्य सरकारना सेम साबा हौरे मणिपुर की मतंगदा पल्लदुना मंत्री हाइ महाकना ममांगदा कयारक हन्ना मणिपुरदा लाख्रे हंदक लाखपा मतमदा चौखट थौरांगी लमदा अनौबा सक्तम कया उबा फंगबदा नुंगाइबा पोई स्टेट लेवल कला उत्सव 2022 ngasi nungthil Imphal gi Jawaharlal Nehru Manipur Dance Academy da pangthoklagani Samagra Shiksha Manipur na sinba thauram asida Shiksha Mantri Thaunawjam Basanta Kumar Singh Education S ki Commissioner S Gyan Prakash amasung Education S ki Director Sri L Nanda Kumar na singba saruk yagani Kendra Sarkar na hairi yu thakpa drug saba amadi nongmai sizinaduna afaw aring saba sing yawba thauram amadi isai amata sandoktanaba FM radio channel sing da khanghankhre Information and Broadcasting Mantraloy na thokiba advisory amada hai asigumba makhal gi thauram sing asi All India Radio gi program code pu thogai bani Grant of Permission Agreement gopa na piriba adu program amsung advertisement code sing ngak na satnabu honagadabani Kanagumba radio channel sing na haiba advisory asi indaduna satpa tarabadi makhoi gi mathakta gopa na piriba guideline adu gi matungina serak phangani Asigumba makalgi yu thakpa drug saba amadi nongmai sizinaduna afawaring sabagi thauramsing asina inkhalakliba naharol singda lamsat sajat sokpa yabana athingba si thamlakpani National AIDS Control Organization nako na hairi Englishingani tara dagi lisingani kunmathoi phawbugi manungda leba asigi oina HIV na nabagi sang sada nifutarukta hantharakle hairiba matamasida AIDS ka mari lenana sibagi sang susada humbudara tarukta hantharakle New Delhi dangarang pangthokpa World AIDS Day gi tharomda Health and Family Welfare gi Rajya Mantri Dr. Bharati Pravin Pawar na hai miyam na AIDS thengnanabagi damak haujiksu makhal makha kya gi thabak tharom sing punna lokhatminabagi tangai fadaba leiri mangna hai Kendra Sarkar gi HIV and AIDS policy lisingani kuni thoina leina asina narba mioi singi hingbagi thak ngak senduna thambada sauna mateng oiragani Malemgi oina ahan boina Bharat na puthokpa natonda hapkadaba COVID ki vaccine Central Drugs Standard Control Organization CDSCO na ayaba pire ayaba si atho kaigi oina sahi tarani pangi mathakta leiba mioi kanglub singda sizinanaba pibani wafam asi kendra gi haksel mantri Dr. Jitendra Singh na sabhapati oiduna ngarang New Delhi da pangthokhiba Biotechnology Department ki Autonomous Institution segi mifam amada phongdokhibani mantri na hai COVID suraksha program gi makhada Biotechnology amasung Biotechnology Industry Research Assistance Council na sel thada duna vaccine asi puthokpani amasung clinical trial pangthokpa hokre tabiriba pawse kasbani Imphal dagini Gujarat Vidhan Sabha Mikhal gi anisuba tangka ki board khombagi thabak kham thengna kalle board khombagi matam hayeng nungthil loiragani rajniti dol kya gi lusingba kayana Mikhal ga mari lenana pangthokpa mitin kya da voter singi pungning singsinaba leijabi thaduna board khomnari BJP gi lusingba Pradhan Mantri Narendra Modi amasung Griha Mantri Amit Shah na ngasi Ahmedabad ta pangthokadaba miyam gi rally kya da wangangani Pradhan Mantri Narendra Modi na Ahmedabad yauna mafam mari da pangthokadaba miyam gi rally singda saruk yagani Griha Mantri Amit Shah na Mikhal ga mari lenana pangthokpa road show singda ngasi saruk yagani Amaromda Rajya sigi oina ngarang pangthokiba ahanba tangka ki Mikhal santi oina loisinkhre
ꯄꯨꯟꯅ ꯌꯦꯡꯕꯗ ꯚꯣꯠ ꯊꯥꯗꯕꯒꯤ ꯆꯥꯡ 70% ꯌꯧꯈꯤ꯫ ꯁꯧꯔꯥꯁꯇ꯭ꯔ, ꯀꯆ ꯑꯃꯁꯨꯡ ꯈꯥ ꯒꯨꯖꯔꯥꯠꯀꯤ ꯖꯤꯂꯥ 18ꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 34ꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯔꯦꯞ 834ꯅ ꯂꯝꯕꯥ ꯇꯧꯅꯔꯤ꯫ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯑꯦꯁ. ꯖꯌꯁꯪꯀꯔꯅ ꯍꯥꯏꯔꯤ G20 ꯄ꯭ꯔesidency ꯃꯅꯨꯡꯗ ꯚꯥꯔꯠꯅ ꯌꯨꯀ꯭ꯔꯦꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛꯁꯤꯡ ꯈꯟꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ G20 ꯒ꯭ꯔꯨꯞꯄꯤꯡꯒꯤ ꯃꯤꯐꯝ ꯃꯅꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯋꯥꯊꯣꯛ ꯀꯌꯥ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ G20ꯒꯤ ꯑꯍꯥꯟꯕ ꯊꯕꯛ ꯄꯥꯏꯕ ꯍꯧꯕ ꯅꯨꯃꯤꯠꯇ G20 ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯅꯦꯛ ꯏꯟꯒꯦꯖꯤꯡ ꯌꯪ ꯃꯥꯏꯟ ꯍꯥꯏꯕꯁꯤꯗ ꯈꯟꯅ ꯅꯩꯅꯈꯤ꯫ ꯗꯥꯛꯇꯔ ꯖꯌꯁꯪꯀꯔꯅ ꯍꯥꯏ ꯃꯥꯂꯦꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠ ꯂꯝꯕꯤꯂꯣꯝꯗ ꯆꯪꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ G20ꯗ ꯌꯥꯎꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯊꯨꯝ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯚꯥꯔꯠꯅ G20ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯃꯛ ꯚꯥꯔꯠꯅ ꯃꯥꯂꯦꯝ ꯑꯃ, ꯏꯃꯨꯡ ꯑꯃ, ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕ ꯊꯤꯝ ꯑꯣꯏꯍꯜꯂꯦ꯫ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯍꯥꯏ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯁ꯭ꯂꯣꯒꯥꯟ ꯅꯠꯇꯦ, ꯃꯁꯤꯅ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯚꯥꯔꯠꯅ G20ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯁꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯍꯟꯅꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯁꯨꯡ ꯑꯥꯁꯥ ꯂꯩꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯑꯣꯏꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯑꯥꯄꯤꯜ ꯇꯧꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ G20ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯉꯩꯗ ꯚꯥꯔꯠꯅ ꯄꯥꯛꯇꯛꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯨꯠꯊꯠꯈꯤꯅꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯟꯒꯠꯍꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯇꯨꯔꯤꯖꯝ, ꯀꯜꯆꯔ ꯑꯦꯟꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟ ꯃꯟꯇ꯭ꯔꯤ G. ꯀꯤꯁꯟ ꯔꯦꯗ꯭ꯗꯤ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯤꯗꯦꯁ ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ A. K. ꯑꯕꯗꯨꯜ ꯃꯣꯃꯦꯟꯅ ꯉꯁꯤ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛ ꯁꯤꯜꯆꯔꯗ ꯁꯤꯂꯦꯠ ꯐꯦꯁꯇꯤꯚꯦꯜ 2022 ꯍꯧꯗꯣꯛꯀꯅꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯁꯥꯝꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃ, ꯃꯤꯖꯣꯔꯥꯝꯒꯤ ꯔꯥꯖ꯭ꯌꯄꯥꯜ K. ꯍꯔꯤꯕꯥꯕꯨ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯀꯜꯆꯔ ꯑꯦꯐꯤꯌꯔꯁ ꯃꯟꯇ꯭ꯔꯤ ꯕꯤꯃꯜ ꯕꯣꯔꯥ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯀꯜꯆꯔ ꯃꯟꯇ꯭ꯔꯥꯂय ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯐꯥꯎꯟꯗꯦꯁꯟꯅ ꯁꯤꯟꯕꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯗꯤꯒꯅꯤꯇꯔꯤ 100 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯕꯔꯥꯛ ꯚꯦꯂꯤ ꯑꯃꯁꯨꯡ ꯁꯤꯂꯦꯠꯀꯤ ꯃꯔꯛꯇ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯅꯕꯅꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯚꯕꯟ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯌꯥꯅꯕ ꯉꯁꯤꯗꯒꯤ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4 ꯐꯥꯎꯕ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ꯔꯥꯁꯇ꯭ꯔꯄꯇꯤ ꯚꯕꯟ ꯃ꯭ꯌꯨꯖꯤꯌꯝ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯡꯗꯣꯛꯂꯦ꯫ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤ ꯆꯌꯣꯜ ꯑꯃꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯅꯠꯇꯅ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗ ꯆꯪꯕ ꯌꯥꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯂꯨꯄꯥ 50 ꯄꯤꯔꯒ ꯆꯪꯕ ꯌꯥꯒꯅꯤ꯫ ꯆꯍꯤ 9ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯩꯁꯥ ꯂꯧꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯃꯁꯤꯗ ꯆꯪꯅꯕꯒꯤꯗꯃꯛ ꯔꯥꯁꯇ꯭ꯔꯄꯇꯤ ꯚꯕꯟꯒꯤ ꯋꯦꯕꯁꯥꯏꯠꯇ ꯑꯣꯟꯂꯥꯏꯟ ꯕꯨꯀꯤꯡ ꯇꯧꯕ ꯌꯥꯒꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯁꯨꯇꯤ ꯅꯨꯃꯤꯠꯁꯤꯡꯗꯗꯤ ꯃꯤꯌꯥꯝ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞꯇ ꯖꯔꯃꯅꯤ, ꯖꯄꯥꯟ, ꯃꯣꯔꯣꯀꯣ, ꯀ꯭ꯔꯣꯑꯦꯁꯤꯌꯥ ꯀꯞ ꯑꯁꯤꯒꯤ 16 ꯁ꯭ꯇꯦꯖ ꯔꯥꯎꯟꯗ ꯌꯧꯕ ꯉꯝꯈ꯭ꯔꯦ꯫ ꯀꯞ ꯑꯁꯤꯒꯤ ꯒ꯭ꯔꯨꯞ H'ꯇ ꯉꯁꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒ ꯄꯣꯔꯇꯨꯒꯥꯜꯒ ꯑꯗꯨꯒ ꯘꯅꯥꯒ ꯎꯔꯨꯒ꯭ꯋꯦꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗ ꯁꯥꯟꯅꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯀꯦꯟꯗ꯭ꯔꯒꯤ ꯑꯥꯏꯟ ꯃꯟꯇ꯭ꯔꯤ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯔꯥꯖ꯭ꯌ ꯑꯃ ꯑꯣꯏꯔꯦ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤ ꯌꯨ ꯊꯛꯄ, ꯗ꯭ꯔꯒ ꯆꯥꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯕꯁꯤꯡ ꯌꯥꯎꯕ ꯊꯧꯔꯝ ꯑꯃꯗꯤ ꯏꯁꯩ ꯑꯃꯠꯇ ꯁꯟꯗꯣꯛꯇꯅꯕ FM ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯒꯨꯖꯔꯥꯠ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯈꯝ ꯊꯦꯡꯅ ꯀꯜꯂꯦ꯫ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯂꯣꯏꯔꯦ꯫ ꯑꯃꯁꯨꯡ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯑꯦꯁ. ꯖꯌꯁꯪꯀꯔꯅ ꯍꯥꯏꯔꯤ G20 ꯄ꯭ꯔesidency ꯃꯅꯨꯡꯗ ꯚꯥꯔꯠꯅ ꯌꯨꯀ꯭ꯔꯦꯟ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛꯁꯤꯡ ꯈꯟꯅꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫